Malemgi oina COVID-19 maram oiduna lockdown laikhibadagi Loumee kayana matam changna puthokchaba mahi marong kaya kaithel yawbangam dabana mang takle phibam asida Loumee kayadi kokta khut hapnare hiram asida TOMTV ki paudam ama Imphal East District ki manung channa leiba Moirang Kampu Sajep amadi Faknung Makhalai kai gi akoibada thaba maroi nakupising yonpham leitabana sa sanda pijathok hori nakupi lenbagi matam henkhrabasu pasilaklaga mangki gadabagi mahutta lenthat hobana phai haiba pandamda mangani khangna chahi chuppa honajarakpagi mahi oina sa sanda pijahori hanade koi lising amaga chani chahum chami jangwa someni so bangeba adu hojiki laina asi lakpadagi yondramena karimta phangdre anu phangdabnena hoji lelaga koi amina khara lawbu lakpa anigi amma tawbuda ji lelaga loi yontholai lelaga loina lamthokpa haidare ko sida adu maina tawraga leire adu awabasi kaitang mari leina basingna kaitang akoi awabasi sana thangna worso karitang pangbiradi kaitang poigi saba kadra khali Laingak na lakthokiba lockdown ga sagonaba curfew asi sector kharada komthoklabasu maroi na ko pithaduna imung puriba singi saruk yaudarabara haina pendaba lehori nakopi sing lenthatuna kaithel da yonaba pubada Manipur police personnel singna thengkhang kaya da ayat apan pibada natana nakopi thariba mafam asida laiba lakadaba kayasu lairiba phibam asina adumak apanba oibada khudong chadaba kayana laiteng oi chakhaugi lanphamda maithiraba Loumee singi chakhumgi mai mutlagadra pakhatna hori asado matiki mange si honaraga yum pure ibane adagi angang lairik laisu tamhala ibane aduna adu matik mange hojikna zana bathakna ba awabai mathakta yonpham se muk laitabagi yonbam market amtang sumba ayaba ngahaktang oragasu pibiragadi yam nuaigani COVID-19 laisatna awaba mayuk naringai maroina ko pithaduna thawai kaya puriba sing laisat asina loikhraga karamba phibamda leigadawribagi haina Loumee singi thamoida pendana hanghori Miyamgi yaifanabagi damak laingakna laukhatliba thausil thaurang kaya asi karigumba nakupi thariba Loumee singda mapung fana phanghanba thoklabadi laingakna laukhatliba yaifa khongthang kaya mai pakpa ngamgani chiraba tanpham asida Loumee singna manglabasu mangna lauphamda leiriba nakupi sing yonbada laingakna mateng panglakpa khaurangna ngaihori Sarkarna Mari Lainabo Department Horticulture Department na arrangement nama tawbire harga asigumba si yamna lamdam sigi yamna income generate tawriba dumba pothok asi puthoga yonanabagi mafam ama sinbiba taragadi lamdam sigi parjana aduki matik sarkar bu thakakadamne adubu ngasi phawba asigumba kudongchaba si sarkarna sinbiba amata laite Nonglik na tabana maram oraga manamasing thazariba Loumee singda chawna chaitheng piduna lakli adobo nong khara tarakle haina kharadang safaragadra khalakpa mikupta lockdown na maram oraga chaitheng di adumak piri adobo lengak na agriculture yauna sector tara manga da lockdown komthokrabasu leiba lakadaba amadi yongadaba mioi singde adumak awaba mayoknari hiramasi matang da video journalist Naresh amadi Onel galone na paudam jaribi Elizabeth Times of Manipur Imphal